ngasi mu myamgidmk anoba video amago lena pudun luxury ice facial peisa isang dana yumda damak touba yarabani ising khara lobiro aduga ice cube tray da ising do hapjan biro peisa isang dabidani ko mase yamna su laibani matam su yam sangdabani yumda damak touba yabani yam laina hapkadaba ising adu afaba oigadabani maramdi mai habasidi yamna sensitive oiba jaga nina infection sangba rai pamdaba mong do oirpasu dumak yai ko aduna asengba afaba isingse yamna compulsory oi ice facial to sigi sapsaba matam masi laite aduna akhuna asangba matam haib tare ko masida dumak to yai aduga chaiwol amada amurak natar anirak se masi adumak to bada akaiba laite ice facial to sigi kanabase adugi mati kanaba laikre masi yamna natural oiba maungdani aduna fauraba India gi Bollywood actors mayam singsisu ice facial asi yamna pamnana masigi kanaba masigi benefits asi khangbana maram oraga makoi day to day life ta aduma fashion practice aduma chathari hariba singse nupa su nupi su aduma loina apply to yai. A few moments later. Hauji uriba saktam asi ice facial tawrba matungda oirakpa phibamni aduna adum su ice facial gi kanaba se lobiu aigi video asibu nungai biraba pambirabadi like subscribe tobiro matung tarakpadu nungai video go loina laksagi amuko.